ꯃꯌꯥꯝꯕꯨ ꯃꯤꯔꯥꯊꯣꯛꯆꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ W. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯕꯨꯛ ꯀꯌꯥ ꯐꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯊꯕꯥꯅ ꯁꯅꯥꯊꯣꯏꯕꯨ ꯑꯗꯨꯃꯛ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯅ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ "ꯏꯅꯦ, ꯍꯣ ꯏꯅꯦ ꯊꯕꯥ, ꯀꯔꯤꯅꯣ ꯏꯅꯦ ꯊꯕꯥꯁꯤꯅ ꯀꯧꯕꯒ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯤꯕꯁꯤꯅ? ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯃꯅꯥꯒꯁꯦ ꯂꯣꯏꯅ ꯌꯩꯈꯠꯂꯕ꯭ꯔꯥ ꯀꯩꯅꯣ?" ꯁꯅꯥꯊꯣꯏꯅ "ꯇꯥ ꯇꯣꯝꯄꯣꯛ, ꯏꯃꯥꯗꯣ ꯏꯔꯨꯖꯍꯧꯔꯤ, ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣꯅ ꯍꯥꯏꯔꯛꯑꯦ." "ꯑꯍꯥ, ꯅꯈꯣꯏ ꯅꯃꯥꯗꯨꯕꯨ ꯏꯔꯨꯒ ꯂꯨꯖꯕ ꯍꯩꯅꯕ ꯖꯥꯠꯂꯅꯦ? ꯊꯩꯅꯕꯗ ꯄꯥꯏꯔꯛꯂꯤꯕ ꯃꯅꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯁꯨꯡꯂꯨꯗꯤ ꯂꯨꯖꯔꯝꯒꯗꯕ ꯃꯥꯟꯗꯕ." "ꯏꯃꯥ ꯊꯣꯛꯂꯛꯑꯗꯤ ꯇꯥ ꯇꯣꯝꯄꯣꯛ ꯅꯪ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯁꯅꯤ." "ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯤꯕꯒ ꯌꯥꯕ ꯅꯠꯇ꯭ꯔꯤꯅꯤ꯫ ꯅꯈꯣꯏ ꯅꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯪꯁꯦ ꯃꯨꯜꯂꯒ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯗꯣꯏꯅꯤ." "ꯑꯁ ꯇꯥ ꯇꯣꯝꯄꯣꯛ, ꯃꯤ ꯇꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ." "ꯑꯩꯗꯤ ꯍꯣꯔꯦꯟꯗꯩ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯈꯪꯅꯕ ꯂꯣꯏꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯑꯒꯦ ꯈꯜꯂꯤꯉꯩꯁꯤꯗ." ꯊꯕꯥꯅ "ꯋꯥ ꯑꯃꯇꯪ ꯍꯥꯏꯔꯨꯁꯣꯅ ꯊꯣꯛꯈꯤꯕꯗ ꯍꯦꯛꯇ ꯆꯪꯉꯛꯑꯣꯏ꯫ ꯃꯃꯤꯠꯁꯤꯗ ꯅꯨꯄꯥ ꯑꯃꯗ ꯎꯕ ꯌꯥꯗꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯍꯦꯡꯉꯣ ꯍꯩꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦ." ꯇꯣꯝꯄꯣꯛꯅ "ꯑꯗꯣ ꯁꯅꯥꯊꯣꯏ, ꯅꯪꯗꯤ ꯅꯁꯛꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯊꯣꯛꯂꯤ. ꯑꯗꯨꯒ ꯅꯈꯣꯏ ꯅꯃꯥ ꯑꯇꯣꯝꯕꯤꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯁꯨꯝ ꯃꯥꯟꯖꯤꯜꯂꯛꯑꯦ." ꯊꯕꯥꯅ "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯀꯥꯏꯅꯒ." "ꯍꯣ ꯇꯣꯝꯄꯣꯛ, ꯅꯪ ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯃꯤ ꯋꯥ ꯉꯥꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯥ? ꯍꯩ, ꯅꯪ ꯃꯁꯨ ꯆꯪꯉꯨ ꯏꯃꯨꯡꯗ." ꯇꯣꯝꯄꯣꯛꯅ "ꯏꯅꯦ, ꯑꯩꯁꯦ ꯁꯦꯜ ꯂꯧꯕ ꯂꯥꯛꯄꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯗ ꯏꯅꯦꯁꯦ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯃꯥꯜꯂꯤꯗꯅ ꯍꯥꯏꯔꯝꯂꯤꯕ." "ꯑꯁꯦꯡꯕꯒꯤ ꯃꯥꯟꯕꯔꯅꯦ?" "ꯃꯥꯜꯂꯤꯅꯦ, ꯌꯥꯝ ꯃꯥꯜꯂꯤ, ꯀꯤꯕ ꯑꯃ ꯌꯥꯎꯏ." "ꯑꯗꯨꯕꯨꯗꯤ ꯊꯥꯏꯅꯅꯦ, ꯅꯅꯦ ꯑꯩꯈꯣꯏꯁꯨ ꯐꯖꯕꯗ ꯈꯨꯜ ꯑꯗꯨꯗ ꯊꯕꯥ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯛꯂꯤꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯕꯨ ꯑꯍꯜ ꯈꯔ ꯑꯣꯏꯔꯛꯇꯨꯅ ꯍꯟꯈꯤꯕꯒꯤ ꯋꯥꯅꯤ." "ꯍꯣꯏꯅꯦ, ꯌꯥꯝ ꯐꯖꯩ, ꯌꯦꯡꯕꯗ ꯈꯤꯇꯪ ꯀꯤꯕꯒꯤ ꯋꯥꯅꯤ." "ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯄꯣꯛ, ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯁꯦ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯈꯤꯕꯅꯤꯀꯣ? ꯑꯩꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯈꯤꯇꯪ ꯊꯥꯒꯠꯂꯛꯄꯒ ꯍꯔꯥꯎꯗꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤꯕꯁꯦ ꯑꯗꯨꯝ ꯇꯧꯅꯤꯕ? ꯇꯣꯝꯄꯣꯛ, ꯅꯪ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ? ꯆꯠꯂꯣꯗꯅ, ꯌꯦꯡꯅꯤꯡꯗꯕꯅ." "ꯏꯅꯦ, ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤ. ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗꯅ ꯀꯩꯀꯧ ꯀꯧꯅ ꯂꯥꯛꯀꯅꯤ, ꯁꯦꯜ ꯄꯤꯔꯝꯗꯥꯏꯗꯅ ꯑꯗꯨꯝ ꯀꯧꯁꯤꯟꯅꯅꯤꯕ." "ꯍꯧꯖꯤꯛ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦꯗ ꯑꯩ꯫ ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ?" "ꯑꯇꯣꯞꯄ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯆꯠꯅꯤꯡꯉꯥই ꯂꯩꯇꯦ. ꯏꯅꯦ ꯍꯣꯏꯗ ꯁꯦꯜ ꯂꯧꯒꯦꯅ ꯂꯥꯛꯂꯤꯕꯁꯤ ꯈꯛꯅꯤ." "ꯑꯗꯣ ꯅꯪ ꯁꯦꯜꯒ ꯌꯥꯎꯕ꯭ꯔꯣ? ꯏꯅꯦ ꯈꯤꯇ ꯄꯨꯍꯧꯒꯦꯗꯅ, ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯕꯤꯔꯛꯀꯦ." "ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕ ꯑꯩꯉꯣꯟꯗꯒꯤꯕꯨ ꯑꯃꯨꯛ ꯁꯦꯜ ꯄꯨꯒꯦ? ꯌꯥꯎꯗꯦꯗ ꯏꯅꯦ, ꯁꯦꯜꯒ ꯑꯃꯠꯇ." "ꯇꯣꯝꯄꯣꯛ, ꯅꯪꯁꯦ ꯄꯥꯈꯪꯅꯦꯗꯅꯤ, ꯂꯤꯛꯁꯨ ꯂꯤꯛꯃꯟꯈ꯭ꯔꯦꯗ ꯀꯣ ꯑꯋꯣꯏꯕ." "ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯈꯔ ꯂꯤꯛꯇ꯭ꯔꯗꯤ ꯌꯥꯗꯕ." "ꯅꯪꯕꯨ ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯣ? ꯑꯩꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ." ꯅꯣꯡꯃꯁꯨ ꯁꯅꯥꯊꯣꯏ ꯆꯥꯛ ꯊꯣꯡꯂꯤ꯫ ꯊꯕꯥꯅ "ꯍꯥꯏ ꯁꯅꯥꯊꯣꯏ, ꯆꯥꯛꯇꯨꯕꯨ ꯑꯗꯨꯝ ꯊꯦꯡꯅ ꯊꯣꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯁꯥꯏ ꯃꯈꯩꯅ ꯀꯩꯗꯧꯗꯅ ꯂꯩꯔꯨꯒꯦ ꯅꯪ?" "ꯏꯃꯥ, ꯑꯩ ꯏꯃꯥꯅꯁꯨ ꯍꯥꯏꯔꯝꯕ ꯐꯤꯁꯤꯡꯗꯣ ꯁꯨꯗꯨꯅ ꯂꯩꯔꯨꯔꯦ. ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯛꯄꯗ ꯁꯤꯡ ꯑꯃꯨꯛ ꯂꯩꯔꯝꯗꯗꯨꯅ ꯈꯥꯏꯔꯒ ꯂꯩꯔꯨꯕ. ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ರೆ." "ꯍꯩꯈ꯭ꯔꯄꯣꯠꯅꯤ ꯈꯨꯝꯕꯗꯤ! ꯂꯟꯆꯣꯠꯄꯤꯅ ꯄꯥꯎꯈꯨꯝ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅꯤ. ꯅꯣꯡꯃꯇꯗꯤ ꯍꯌꯦꯡꯒꯤ ꯀꯩ ꯋꯥꯠꯂꯤ, ꯀꯩꯗꯧꯔꯤ ꯌꯦꯡꯁꯤꯅꯦ ꯍꯥꯏꯕꯗꯤ ꯈꯪꯉꯣꯏ꯫ ꯀꯩ ꯍꯦꯟꯖꯥꯡ ꯊꯣꯡꯂꯤꯕꯅꯣ, ꯍꯥ?" "ꯏꯃꯥ, ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯒꯦꯅ ꯁꯦꯝꯃꯤꯅꯦ." "ꯑꯗꯨꯒꯤ ꯍꯦꯟꯖꯥꯡ ꯑꯗꯨꯗꯤ ꯀꯅꯥꯅ ꯆꯥꯗꯣꯏꯕ, ꯍꯥ? "ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯍꯦꯛ ꯄꯤꯖꯧ." "ꯑꯗꯨꯒꯤ ꯍꯦꯟꯖꯥꯡꯗꯨꯗꯤ ꯀꯅꯥꯅ ꯆꯥꯗꯣꯏꯕ, ꯍꯥ?" "ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯗꯤ ꯍꯦꯛ ꯄꯤꯖꯧ." "ꯅꯪꯁꯦ ꯃꯤꯅ ꯉꯥꯡꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤ, ꯍꯥ? ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ, ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯅ?" "ꯏꯃꯥ, ꯏꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯆꯩꯕꯗ ꯅꯆꯥ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ, ꯍꯥꯏꯁꯨ ꯍꯥꯏꯖꯔꯣꯏ. ꯑꯗꯨꯕꯨ ꯂꯩꯔꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨꯗꯤ ꯄꯟꯕꯤꯒꯅꯨ." "ꯄꯜꯂꯦ! ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ, ꯍꯥ? ꯄꯜꯂꯦ! ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯣ, ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯂꯗꯅ." "ꯍꯦ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ,
ꯑꯩꯅ ꯅꯪꯕꯨ ꯅꯊꯤꯕꯣꯡ ꯊꯥꯛꯂꯛꯄꯗꯒꯤ ꯅꯪꯅ ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯌꯧꯅ ꯂꯩꯖꯔꯤꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨꯅꯦꯍꯦ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯀꯞꯁꯤꯟꯅꯔꯛꯀꯅꯨ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯄꯨꯈ꯭ꯔꯤꯗ ꯏꯟ ꯊꯥꯒꯦꯔꯥ ꯂꯨꯉꯞ ꯇꯥꯟꯒꯦꯔꯥ ꯇꯧꯗꯨꯅꯅꯦ ꯉꯥ ꯐꯥꯔꯨꯁꯨ ꯆꯠꯂꯨꯅꯦꯍꯦ ꯇꯣꯝꯕꯤꯅ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯏꯆꯦꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯍꯥꯏ ꯍꯩꯄꯥ ꯁꯥꯕꯤ ꯏꯅꯦꯝꯕꯣꯛ ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯍꯥ ꯉꯥꯡꯂꯤꯕꯅꯤ ꯃꯆꯤꯟ ꯑꯁꯤ ꯈꯨꯝꯕꯒꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯅꯪꯒꯤ ꯅꯋꯣꯡꯁꯤꯗꯤ ꯀꯅꯥꯒꯤ ꯃꯤꯅ ꯈꯪꯕ ꯉꯝꯗꯣꯏꯅꯣ ꯈꯨꯝꯃꯦ ꯉꯥꯡꯅꯤ ꯈꯨꯝꯗ꯭ꯔꯦ ꯉꯥꯡꯅꯤ ꯍꯦꯟꯃꯜꯂꯤꯀꯣ ꯏꯃꯥ ꯅꯪ ꯊꯕꯥꯅ 이wongꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯅꯍꯥꯟꯅ ꯃꯋꯥ ꯅꯥꯏꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯇꯅ ꯄꯥꯝꯕꯤꯗꯕꯅ ꯀꯩꯅꯣ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯏꯃꯥ ꯑꯩꯅ ꯍꯦꯟꯅ ꯏꯃꯥꯒꯤ ꯅꯋꯣꯡꯗꯣ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗꯣ ꯑꯩ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯒꯦ ꯏꯆꯦ ꯅꯈꯣꯏ ꯑꯅꯤꯗ ꯈꯠꯅꯒꯦꯔꯥ ꯐꯨꯅꯒꯦꯔꯥ ꯂꯩꯍꯧꯔ ꯅꯨꯡꯉꯥꯏꯅ ꯊꯕꯥꯅ ꯅꯪꯗꯤ ꯅꯋꯥ ꯌꯥꯝ ꯅꯥꯏꯅꯤꯡꯅ ꯂꯩꯔꯤꯕꯣꯏꯔꯦ ꯍꯥ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯥ ꯂꯐꯣꯏ ꯃꯥꯟꯕ ꯃꯕꯨꯛ ꯀꯪꯉꯒ ꯃꯀꯣꯛꯀ ꯃꯈꯣꯡꯒ ꯄꯤꯛꯄꯗꯣ ꯏꯆꯥ ꯌꯥꯝ ꯄꯥꯝꯃꯨꯔꯕꯣꯏꯔꯦ ꯍꯣꯏ ꯄꯥꯝꯃꯤ ꯏꯃꯥ ꯅꯪꯁꯦ ꯄꯪꯈ꯭ꯔꯦꯗꯀꯣ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯩꯅꯗꯤ ꯅꯪꯁꯦ ꯏꯄꯥꯝꯂꯣꯝꯒꯤ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯗꯨꯗ ꯂꯩꯔꯕꯗꯤ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅꯅꯤ ꯆꯥꯗꯧꯔꯤꯕꯁꯦ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯗꯧꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗꯨꯗ ꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯆꯥꯗꯨꯗ ꯑꯣꯠꯂꯨꯁ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯀꯩꯅꯣ ꯍꯣ ꯑꯩꯗꯤꯅꯦ 이마ꯗꯧꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕꯒ ꯉꯝꯖꯔꯔꯣꯏ 이마ꯅ ꯐꯠꯇꯕꯁꯤ ꯎꯕꯗ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯠꯇꯣꯛꯅꯤꯡꯉꯦ ꯀꯅꯥ ꯈꯪꯕꯅꯣ ꯈꯔ ꯂꯩꯔꯗꯤ 이마 ꯍꯥꯟꯅ ꯍꯥꯠꯄꯔꯁꯨ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯣ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯊꯤꯕꯣꯡ ꯊꯥꯛꯂꯤꯕ ꯃꯃꯥ ꯑꯩꯕꯨ ꯍꯥꯠꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕ ꯉꯝꯕ ꯃꯆꯤꯟꯁꯤꯕꯣ 이마ꯒꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗꯅꯦ ꯑꯩꯅ 이마 ꯍꯥꯠꯀꯅꯤ ꯍꯥꯏꯁꯦ ꯅꯪ ꯗꯨꯝ ꯍꯥꯠꯇꯣꯛꯀꯦ ꯅꯋꯥ ꯅꯥꯏꯕ ꯌꯥꯝ ꯄꯥꯝꯂꯤꯕꯗꯣ ꯅꯋꯥ ꯅꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯠꯀꯦꯀꯣ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯃꯣꯟꯅ ꯅꯝꯒꯦ ꯅꯪ 이마 ꯗꯨꯝ ꯅꯝꯒꯦ ꯅꯌꯥ ꯀꯥꯔꯒ ꯅꯥꯈꯣꯛꯏꯉꯩꯗ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯁꯤꯒꯤ ꯂꯝꯖꯥꯁꯅ ꯁꯤꯌꯨ ꯌꯥꯗꯕꯤ ꯃꯆꯥꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ 이마ꯅ 이제다 lamjasara 하이리버두부 이제세 이마나 뻑트레 이마 한주 레이트레 바바수 레이트레 아두나 lamjasarani 시나드라 아두디 이마수 이뽀수 이복수 로이나 시크라두디 아두니 이마수 lamjasara 오이라브라 하이 낭시다 라오 마이단 아라바시나네 나야드드 인게 라오 라오시다 아수 파타바 누피시부 아이코이 바바두나 가이드기 탱나르가 라우루리바노 칸게바 ꯅꯣꯡꯃꯁꯨ ꯇꯣꯝꯄꯣꯛꯇꯨ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯊꯕꯥ ꯍꯣꯏꯒꯤ ꯂꯧ ꯀꯨꯝꯂꯨꯕꯒꯤ ꯈꯨꯂꯪ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ ꯇꯣꯝꯄꯣꯛꯅ ꯅꯦ ꯑꯩꯒꯤ ꯁꯦꯜꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯂꯧ ꯂꯤꯡꯕꯒꯤ ꯁꯦꯜꯅꯤ ꯂꯧꯗꯨꯗꯤ ꯌꯩꯕ ꯂꯣꯏꯗꯅ ꯆꯥꯕꯕꯨ ꯂꯣꯏꯗꯧꯔꯝꯃꯅꯤ ꯊꯕꯥꯅ ꯇꯣꯝꯄꯣꯛ ꯅꯪꯁꯦ ꯍꯩꯅꯈꯤꯗ꯭ꯔꯦꯍꯦ ꯁꯦꯜ ꯊꯧꯕꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦ ꯄꯥꯈꯪ ꯅꯠꯇꯕꯗꯧꯅ ꯏꯅꯦ ꯄꯥꯈꯪ ꯁꯨꯃꯤꯅꯤ ꯀꯩꯅꯣ 이내기 와칼다 파캉시디 짝짜다바 나피 짜르가 레이바 사노이니 우르라브라 하이 크라포니 ngang 마마 라우다나 마마도나 마롤라 마눅시리바 마차시나 마롤라 말리이바 사나 토이나 다돈뻑 거이라미라 돈뻑나 오이 낭디 이싱소 우리라 타바나 하이 이싱도 각속보다 아답 꾸이리바두부 낭부 나마 아시바두기 마낙다 잣두나 라이루바라네 헤이 누빠 아마도 우비야데 마시다이시다 깨타도이가 나우타도이가 비에마 낭나 누빠 밤바세 밤스 밤크레다고 사나토이 마마는 앙락리바도 돈뻑기 마망데 이까이도나 가리수 컴람데 돈뻑나 톡나 눅시키르다 마시게 하노비샤 마시다니 아이네 라우드스 야바셀세 남두라 좀 다우리바세 타바나 짱은 해 예닝데냐 까나 우나바 도이다 묵렙도나 라이리바노 미나이 누비시디 ꯊꯕꯛ ꯑꯃ ꯇꯧꯕꯗ ꯗꯤꯟ ꯑꯗꯨꯝ ꯂꯦꯟꯗꯨꯅ ꯂꯩꯕꯁꯤꯕꯣ ꯍꯥꯏ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ ꯏꯕꯦꯝꯃ ꯅꯪ ꯂꯩꯇꯅ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯐꯠꯇꯕꯤ ꯇꯥꯍꯜꯂꯕꯅꯦ ꯐꯠꯇꯕꯤ ꯇꯣꯝꯄꯣꯛꯅ ꯑꯁꯨꯛ ꯐꯠꯇꯕ ꯃꯁꯤꯕꯨ ꯐꯈ꯭ꯔꯕ ꯁꯅꯥꯊꯣꯏꯅ ꯐꯠꯇꯕꯤ ꯇꯥꯍꯜꯂꯦ ꯍꯥꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ ꯑꯐꯕꯤꯒ ꯐꯠꯇꯕꯤꯒ ꯂꯩꯃꯤꯟꯅꯔꯗꯤ ꯃꯤ ꯂꯣꯏꯅꯃꯛꯅ ꯐꯠꯇꯕꯤꯗ ꯐꯠꯇꯦꯅ ꯑꯗꯨꯝ ꯈꯪ ꯇꯥꯕꯅꯦꯕ ꯍꯩ ꯇꯣꯝꯄꯣꯛ ꯀꯩꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤꯗꯨꯅ ꯍꯥ ꯅꯪ ꯑꯃ ꯅꯁꯛ ꯁꯛꯇꯥꯃꯛꯅꯦ ꯑꯩ ꯏꯅꯦꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏ ꯑꯩ ꯏꯅꯦꯗ ꯁꯥꯎꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯏꯅꯦꯗ ꯇꯣꯟꯈꯤꯕ ꯑꯩꯒꯤ ꯁꯦꯜꯗꯣ ꯑꯃꯨꯛ ꯁꯤꯡꯉꯛꯇꯅ ꯁꯥꯎꯖꯤꯟꯅꯔꯒ ꯇꯧꯈꯤꯅꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯤꯡꯒꯗꯕ ꯃꯔꯩꯔꯦ
ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯉꯥꯏꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯅꯦ ꯅꯪꯁꯦ ꯁꯥꯎꯔꯁꯨ ꯑꯗꯨꯝ ꯍꯦꯛ ꯐꯖꯩꯍꯦ ꯑꯣꯏꯕ ꯑꯗꯣ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯏꯅꯦꯒꯤ ꯐꯖꯕꯁꯦ ꯑꯃꯠꯇ ꯍꯦꯛ ꯂꯧꯗꯦꯀꯣ ꯍꯥ ꯑꯁꯦꯡꯕꯔ ꯇꯣꯝꯄꯣꯛ ꯏꯅꯦꯁꯦ ꯁꯥꯎꯔꯁꯨ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯐꯖꯩꯅꯦ ꯑꯗꯣ ꯏꯅꯦꯒꯤ ꯌꯥꯗꯣ ꯈꯤꯇꯪꯗꯤ ꯀꯤ ꯌꯥꯁꯤꯕꯨꯗꯤꯅꯦ ꯊꯥꯏꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯜꯂꯦ ꯍꯥꯏ ꯑꯗꯨꯗ ꯄꯥꯕꯅ ꯅꯨꯡꯅ ꯊꯣꯝꯃꯛꯄꯗ ꯌꯥꯃꯥꯡꯁꯤꯗ ꯄꯥꯟꯈꯤꯕꯗꯒꯤ ꯍꯣꯔꯤꯕꯁꯦ ꯌꯥꯁꯤ ꯃꯇꯪꯗ ꯌꯥꯎꯔꯝꯃꯕ ꯑꯩꯁꯦ ꯂꯝꯕꯥ ꯍꯥꯏꯕꯗꯣ ꯂꯩꯔꯝꯃꯔꯣꯏꯗꯕꯅꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯃꯤꯕꯨ ꯀꯤꯍꯟꯕꯗ ꯍꯥ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯁꯤꯡꯅ ꯐꯖꯃꯟꯕꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯍꯥꯏꯅꯕꯗꯣ ꯃꯥꯟꯗꯣꯏꯅꯦ ꯍꯥꯏꯕ ꯍꯥꯍꯥ ꯇꯣꯝꯄꯣꯛ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤꯗꯅ ꯏꯅꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯒꯦ ꯌꯥꯔꯅꯤꯗꯩꯅꯦ ꯆꯥꯛꯇꯤ ꯅꯣꯡꯃꯩꯅ ꯆꯥꯔꯒꯦ ꯑꯗꯨꯏꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯅꯦꯁꯤ ꯐꯠꯇꯤ ꯐꯖꯩꯌꯦ ꯏꯅꯦꯒꯤ ꯁꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯌꯥꯃꯥꯡꯗꯨꯗꯪꯒ ꯌꯥꯎꯔꯝꯃꯕ ꯑꯗꯒꯤ ꯁꯝꯗꯨꯗꯪꯒ ꯆꯨꯖꯥꯛ ꯃꯁꯝ ꯃꯥꯜꯂꯝꯗ꯭ꯔꯕ ꯅꯥꯇꯣꯟ ꯃꯈꯨꯟ ꯑꯅꯤꯗꯨꯗꯪꯒ ꯈꯔ ꯈꯨꯔꯝꯃꯕ ꯇꯣꯡꯂꯥꯎ ꯂꯥꯎꯔꯤꯕ ꯃꯤꯠꯇꯨꯗꯃꯛꯒ ꯐꯖꯕꯤ ꯃꯤꯕꯨ ꯀꯤꯍꯟꯗꯕꯒꯤ ꯃꯑꯣꯡꯗ ꯂꯥꯎꯔꯝꯃꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯅꯦꯒꯤ ꯐꯖꯕꯗꯣ ꯁꯩꯊꯥꯖꯕꯅꯤ ꯑꯗꯨꯏꯅꯦ ꯉꯥ ꯂꯩꯒꯗꯕ ꯁꯦꯜꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯇꯣꯟꯕꯗꯣ ꯑꯗꯨꯝ ꯁꯤꯡꯗꯣꯛꯄꯤꯔꯣꯗꯅ ꯊꯕꯥꯅ ꯁꯦꯜꯒ ꯂꯩꯇꯦꯍꯦ ꯉꯥꯗꯨꯁꯨꯅꯦ ꯁꯣꯜꯂꯗꯧꯔꯤꯕꯅꯤ ꯇꯣꯝꯄꯣꯛ ꯑꯩ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯔꯗꯤ ꯑꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯅꯍꯥꯟꯅ ꯄꯤꯔꯣꯏꯗ꯭ꯔꯣ ꯅꯦ ꯑꯩ ꯆꯠꯂꯒꯦ ꯃꯤꯠꯃꯥꯡꯗ ꯏꯅꯦꯅ ꯁꯨꯝ ꯀꯨꯏꯅ ꯂꯩꯕꯁꯦ ꯑꯩ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯌꯥꯝ ꯀꯤꯔꯦ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯣꯀꯣ ꯀꯔꯤ ꯑꯩꯕꯨ ꯀꯤ ꯀꯥꯏꯅꯒ ꯍꯥꯏꯖ ꯁꯥꯔꯤꯅꯦ ꯅꯪ ꯃꯊꯪ ꯂꯥꯛꯇ ꯂꯥꯛꯎꯅꯦ ꯌꯣꯝꯄꯥꯛ ꯃꯥꯟꯕ ꯆꯍꯤ 2 ꯀꯛꯇ꯭ꯔꯕ ꯈꯣꯡꯕꯤꯁꯤꯅꯅꯦ ꯅꯃꯥꯏꯗꯨꯗ ꯇꯧꯒꯦ ꯇꯣꯝꯕꯤꯅ ꯏꯃꯥ ꯅꯪꯁꯤꯕꯨ ꯀꯩꯅꯣ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯏꯃꯥꯒꯤ ꯅꯣꯡꯁꯦ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯅ ꯃꯄꯥꯒ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯦ ꯑꯩꯅ ꯏꯀꯥꯏꯗꯣꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯇꯥ ꯇꯣꯝꯄꯣꯛꯅ ꯅꯤꯅꯤꯗ ꯀꯥꯡꯗꯦ ꯌꯨꯝꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯂꯥꯛꯂꯤꯕꯁꯤ ꯃꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯗꯣ ꯀꯣꯛ ꯄꯤꯈꯤꯕ ꯀꯩꯗꯧꯒꯦ ꯏꯃꯥꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯁꯨꯡ ꯍꯦꯛ ꯏꯀꯥꯏꯗꯦ ꯄꯤꯔꯣꯏꯅ ꯄꯤꯗ꯭ꯔꯤꯕꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯀꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯁꯛꯌꯦꯡ ꯃꯤꯁꯛꯀꯁꯦ ꯑꯃꯠꯇ ꯌꯦꯡꯖꯗ꯭ꯔꯕꯔꯥ ꯀꯩꯅꯣ ꯁꯤꯗꯕꯨ ꯃꯤꯅ ꯐꯖꯩ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯒ ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤꯅꯦ ꯃꯤꯅ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯔꯥꯎꯗꯅ ꯑꯩ ꯀꯞꯄꯣ ꯍꯥꯏꯔꯣ ꯍꯥ ꯅꯣꯏꯗꯤ ꯀꯅꯥꯃꯠꯇꯅ ꯐꯖꯩ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯃꯤꯅ ꯐꯖꯩ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯜꯂꯛꯏ ꯋꯥ ꯑꯣꯏꯔꯦ ꯀꯜꯂꯛꯄ ꯅꯠꯇꯦ ꯏꯀꯥꯏꯕ ꯈꯪꯗꯕ ꯏꯃꯥꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯑꯣꯏꯅ ꯏꯀꯥꯏꯕꯤꯕ ꯈꯪꯂꯕ꯭ꯔꯥ ꯀꯨꯆꯨꯗꯨꯒ ꯐꯨꯋꯥꯎ ꯍꯦꯛ ꯋꯥꯎꯔꯗꯅ ꯏꯔꯨꯖꯅꯤꯁꯨ ꯈꯪꯗꯦ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯃꯤ ꯃꯃꯥꯡꯗ ꯏꯃꯥꯅꯤꯒ ꯍꯥꯏꯖꯅꯤꯡꯗꯦ ꯅꯪꯁꯨ ꯏꯕꯦꯝꯃ ꯅꯃꯥꯏꯗꯨꯅ ꯂꯝ ꯑꯃ ꯍꯦꯛ ꯁꯥꯡꯉꯤ ꯅꯁꯛꯅꯦꯅ ꯇꯧꯔꯤꯗꯨꯅ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯦ ꯏꯔꯨ ꯐꯅ ꯂꯨꯖꯔꯁꯨ ꯑꯊꯤꯕꯗꯣ ꯁꯨꯡꯀꯣꯛ ꯀꯣꯛꯇ꯭ꯔꯦ ꯃꯁꯥ ꯅꯥꯟꯕꯤꯌꯦ ꯍꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯔꯨ ꯂꯨꯖꯔꯤꯕꯁꯤꯗꯤꯅꯦ ꯏꯃꯥꯗꯧꯅ ꯃꯅꯝ ꯆꯦꯟꯗꯅꯕ ꯈꯪꯉꯕ ꯑꯗꯨꯒ ꯁꯛꯁꯤꯗꯤꯅꯦ ꯏꯃꯥ ꯂꯧꯗꯅ ꯊꯤꯔꯤꯕꯅꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯁꯤꯃꯁꯨ ꯏꯆꯥꯅꯤꯌꯦ ꯑꯩꯗꯤ ꯑꯩꯅ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯟꯕꯨ ꯃꯥꯟꯖꯤꯜꯂꯛꯇ꯭ꯔꯦꯗ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕꯤ ꯏꯃꯥꯅ ꯑꯁꯨꯛ ꯐꯕ ꯑꯩꯁꯦ ꯀꯃꯥꯏꯅ ꯄꯣꯛꯂꯝꯃꯤꯅꯣꯅ ꯁꯣꯝꯗ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗꯅꯤ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯀꯨꯟꯖꯣꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯨꯟꯖꯣꯅ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯥꯏꯗꯃꯨꯛ ꯆꯠꯈ꯭ꯔꯒꯦꯅꯦ ꯃꯃꯥ ꯁꯅꯥꯔꯩꯅ ꯍꯣꯅꯦ ꯊꯕꯥ ꯍꯥꯏꯕꯤ ꯁꯤꯟꯊꯤꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯂꯧ ꯂꯤꯡꯕ ꯌꯥꯎꯔꯤ ꯍꯥꯏꯕꯔꯥ ꯀꯩꯅꯣ ꯃꯗꯨꯒꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯊꯧꯕ ꯆꯠꯈꯤꯕꯅꯤ ꯀꯨꯟꯖꯣꯅ ꯑꯁ ꯄꯤꯔꯛꯂꯔꯣꯏ ꯑꯗꯨꯝ ꯃꯠꯈ꯭ꯔꯅꯤ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯕꯅꯤꯗ ꯃꯗꯨꯒꯤ ꯊꯕꯥ ꯍꯩꯕꯤ ꯃꯧꯗꯣ ꯃꯈꯣꯏ ꯃꯄꯥ ꯃꯗꯨꯕꯨ ꯊꯥꯏꯅ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯥꯅ ꯂꯐꯣꯏ ꯏꯟꯖꯤꯜꯂꯒ ꯍꯥꯠꯈꯤꯕꯅꯦ ꯍꯥꯏꯅꯗꯥꯏꯅꯦ ꯍꯥꯏꯅꯈꯤꯕꯅꯤ ꯌꯥꯝꯅ ꯈꯜꯂꯨꯔꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯄꯤꯅꯤꯅꯤ ꯉꯝꯃꯕ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯗꯣ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯃꯃꯥ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯃꯄꯥ ꯑꯩꯅꯦ ꯑꯇꯩ ꯑꯇꯩ ꯈꯪꯗꯦ ꯏꯃꯧꯗꯣ ꯃꯁꯛ ꯐꯖꯕꯤ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯍꯌꯦꯡꯋꯥꯏ ꯈꯨꯜꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯄꯨꯗꯧꯔꯤꯕꯅꯤ ꯀꯨꯟꯖꯣꯅ ꯁꯅꯥꯔꯩꯗꯣ ꯃꯁꯛ ꯐꯖꯕ ꯃꯃꯧ
ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯄꯨꯕꯗ ꯃꯃꯧꯗꯨꯅ ꯁꯅꯥ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯃꯁꯝ ꯐꯣꯏꯗꯠꯄꯤꯔꯝꯃꯤ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯣ. ꯀꯩꯅꯣꯗ ꯃꯄꯥ, ꯑꯗꯨꯃꯥꯏꯅ ꯀꯥꯗꯤ ꯍꯥꯏꯔꯛꯂꯛꯂꯛꯀꯅꯨ. ꯁꯨꯝ ꯑꯩꯅ ꯃꯥꯟꯕꯗꯣ ꯍꯥꯏꯕꯅꯤꯗ. ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗ ꯆꯥꯟꯅꯒꯗꯕꯗꯣ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯋꯣꯡꯅ ꯀꯩꯗꯧꯔꯗꯅ? ꯃꯈꯣꯏ ꯃꯄꯥꯅꯤꯅꯦ ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤꯅ ꯐꯨꯕꯤꯗꯣꯏꯗꯤ. ꯇꯣꯝꯄꯣꯛꯅ ꯀꯩꯗꯧꯔꯤꯃ? ꯄꯥꯕꯗ ꯀꯅꯥꯅ ꯐꯨꯔꯦ ꯍꯥꯏꯅꯣ? ꯁꯅꯥꯔꯩꯅ ꯍꯣ ꯍꯟꯅꯨꯊꯪꯁꯤꯗꯅꯦ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗ ꯀꯥꯔꯟ ꯇꯥꯔꯨꯕꯒꯤ ꯐꯨꯔꯛꯑꯦꯌꯦ. ꯕꯥꯕꯥ, ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯨ ꯀꯔꯤꯃꯇ ꯌꯦꯡꯕꯤꯗꯕ. ꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦꯗ. ꯀꯌꯥꯗ ꯃꯆꯤꯟ ꯑꯁꯤ ꯊꯤꯔꯤꯕ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ? ꯍꯥꯏ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯉꯁꯤ ꯐꯥꯎꯕ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯅ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯇꯧꯕ꯭ꯔꯅꯦ? ꯂꯤꯆꯩ ꯂꯧꯔꯨꯈꯤꯒꯦꯗ. ꯅꯃꯥ ꯆꯤꯟꯊꯤꯕꯤꯁꯦ ꯃꯔꯣꯜ ꯆꯨꯝꯍꯟꯒꯦ. ꯌꯥꯔꯦ ꯃꯄꯥ, ꯌꯥꯝ ꯑꯀꯟꯕꯒ ꯑꯃꯨꯛ ꯁꯥꯔꯛꯑꯅꯨ, ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯐꯨꯕꯤꯔꯔꯣꯏ. ꯅꯪꯅ ꯍꯦꯛ ꯈꯥꯝꯃꯛꯑꯝꯗ꯭ꯔꯕ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯅꯪ ꯐꯨꯊꯔꯝꯒꯗꯕꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯏꯃꯥꯅ ꯉꯝꯕ ꯈꯨꯉꯝꯁꯤꯗꯤ ꯄꯦꯜꯂꯤ ꯑꯋꯣꯏꯕ. ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯁꯅꯥꯊꯣꯏ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤ. ꯊꯕꯥꯁꯨ ꯁꯅꯥꯊꯣꯏꯅ ꯁꯨꯃꯥꯡ ꯋꯥꯏꯔꯝ ꯇꯩꯈꯤꯕꯒꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯦ, ꯍꯧꯖꯤꯛꯇ ꯁꯨꯃꯥꯡꯒꯁꯦ ꯋꯥꯏ ꯇꯩꯔꯤꯕꯅꯤꯅꯦ ꯍꯥ? ꯍꯥꯏ, ꯅꯪꯒꯤꯁꯦ ꯑꯩ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯌꯦꯡꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥ? ꯅꯠꯆꯗꯦ ꯏꯃꯥ. ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥꯅ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯄꯗꯨꯗ ꯍꯧꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯇꯧꯖꯕꯅꯤ. ꯀꯔꯤ? ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ ꯑꯩꯒꯤ ꯌꯥꯍꯧ ꯄꯥꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅ ꯉꯥꯡꯅꯕ ꯄꯥꯝꯂꯤꯁꯤꯕꯣ ꯍꯥ? ꯃꯁꯤ ꯐꯨꯒꯦꯗ ꯍꯦ ꯃꯁꯤ. ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ? ꯏꯃꯥ, ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯌꯦ. ꯅꯆꯥ ꯂꯥꯟꯖꯔꯦ. ꯑꯍꯤꯡ ꯃꯈꯩ ꯃꯝꯂꯤꯉꯩꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥ. ꯀꯅꯥꯒꯤ ꯅꯃꯥ ꯍꯥ? ꯅꯪꯒꯤ ꯅꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤꯅꯦ. ꯑꯩꯉꯣꯟꯗꯒꯤ ꯏꯃꯥ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨ. ꯋꯥ ꯑꯃꯗ ꯍꯥꯏꯔꯨꯔꯒꯅ ꯀꯞꯁꯤꯟꯅꯗꯣꯏꯒ ꯂꯧꯁꯤꯟꯅꯗꯣꯏꯒ. ꯅꯪꯗ ꯁꯤꯈ꯭ꯔꯣ, ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅ ꯌꯥꯔꯣꯏꯗꯕ ꯑꯃꯇ ꯇꯧꯖꯔꯔꯣꯏꯌꯦ ꯏꯃꯥ. ꯏꯃꯥꯁꯦ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯧꯔꯛꯅꯤ ꯃꯁꯦ. ꯃꯆꯤꯟꯁꯤꯗ ꯊꯥꯖꯤꯟꯒꯦ ꯃꯁꯤ. ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ? ꯀꯧꯈꯣꯗꯅ ꯏꯃꯥꯗꯣ. ꯃꯀꯣꯛꯁꯤꯗ ꯅꯨꯔꯥ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯦ ꯍꯩꯖꯤꯟꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯨꯔꯥ ꯆꯐꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯅꯥꯊꯣꯏꯒꯤ ꯃꯀꯣꯛꯇ ꯍꯩꯖꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯊꯕꯥ ꯆꯪꯈꯤꯔꯝꯃꯤ. ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯧꯕꯨꯛꯇ ꯆꯠꯄ ꯊꯣꯛꯂꯛꯂꯤꯕ ꯇꯣꯝꯄꯣꯛꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯎꯔꯝꯃꯤ. ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤ. ꯑꯗꯨꯕꯨ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯗꯕꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯁꯅꯥꯊꯣꯏꯅ ꯏꯃꯥ, ꯅꯆꯥꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯣ ꯍꯥꯏꯕꯅꯣ? ꯕꯥꯕꯥ, ꯅꯈꯣꯏꯅ ꯌꯥꯝ ꯐꯠꯇꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈꯤ. ꯏꯃꯥ, ꯑꯩꯕꯨꯁꯨ ꯐꯥꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒꯦ. ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯏꯃꯥ. ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ. ꯇꯣꯝꯄꯣꯛꯅ ꯁꯅꯥꯊꯣꯏ, ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯁꯤ. ꯇꯥ ꯇꯣꯝꯄꯣꯛ, ꯈꯪꯗꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ. ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯁꯨ ꯌꯨꯝꯒ ꯑꯃꯠꯇ ꯄꯥꯅꯤꯡꯗ꯭ꯔꯕꯅꯤ. ꯅꯈꯣꯏ ꯅꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯩꯅ ꯁꯣꯏꯕꯒꯤꯅꯤ. ꯑꯩꯅ ꯏꯃꯥꯅ ꯄꯥꯝꯕꯗ ꯈꯪꯗꯕꯒꯤ ꯏꯃꯥꯅ ꯁꯥꯎꯕꯅꯤ. ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯃꯥꯅ ꯃꯆꯥ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯗꯕ ꯅꯠꯇꯦ. ꯃꯥꯒꯤꯗꯨꯗꯤ ꯑꯄꯣꯛꯇꯕꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ. ꯇꯥ ꯇꯣꯝꯄꯣꯛ, ꯃꯁꯤꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯔꯤꯕꯁꯦ. ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯤ. ꯑꯗꯣ ꯅꯍꯥꯟ ꯑꯌꯨꯛꯀꯤ ꯅꯈꯣꯏ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯍꯦ. ꯃꯇꯨꯡ ꯑꯩꯅ ꯎꯕꯗ ꯑꯗꯨꯝꯅꯒ ꯇꯧꯔꯕ ꯑꯩꯒꯤ ꯏꯊꯤꯛ ꯈꯪꯍꯟꯒꯗꯕꯅꯤ. ꯏꯁ, ꯇꯥ ꯇꯣꯝꯄꯣꯛꯅ ꯀꯩꯗꯧꯗꯣꯏꯕ? ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯃꯃꯥꯏꯗꯨꯗꯅꯦ ꯁꯟꯊꯤ ꯑꯄꯦꯠꯄꯗꯣ ꯑꯗꯨꯅ ꯊꯣꯝꯗꯣꯏꯕ. ꯑꯁ, ꯌꯥꯝ ꯍꯪꯒꯣꯏꯌꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ. ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯩꯕꯨꯁꯨ ꯃꯥꯅ ꯃꯆꯦꯗ ꯃꯆꯦꯒꯨꯝ ꯂꯨꯅ ꯈꯟꯖꯩ. ꯑꯗꯣ ꯑꯩꯗꯤ ꯅꯈꯣꯏ ꯅꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯇꯣꯝꯕꯤꯗꯨ ꯀꯔꯝꯅ ꯄꯣꯛꯂꯤꯕꯅꯣ ꯈꯟꯕꯗ ꯃꯝꯂꯤꯕꯅꯤ. ꯇꯥ ꯇꯣꯝꯄꯣꯛ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ. ꯈꯨꯜꯁꯤꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏ. ꯑꯗꯨꯅ ꯇꯣꯝꯕꯤꯗꯤ ꯄꯥꯕ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯇꯣꯟꯁꯦ ꯈꯨꯜꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯊꯤꯕꯤꯔꯤꯅꯤ ꯍꯥꯏ.
ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯅꯕꯨꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯁꯤꯗꯤ ꯑꯗꯣ ꯁꯅꯥꯊꯣꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯅ ꯀꯟꯅ ꯇꯛꯂꯤ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯕ ꯇꯥ ꯇꯣꯝꯄꯣꯛ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤꯗ ꯇꯥ ꯇꯣꯝꯄꯣꯛꯁꯨ ꯁꯦꯜ ꯈꯔ ꯇꯥꯟꯈꯣꯕ ꯀꯨꯏꯔꯦꯗ ꯋꯥꯈꯜ ꯂꯦꯛ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯅꯪꯁꯦ ꯀꯥꯏꯗ ꯀꯩ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯁꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯃꯇꯝ ꯈꯔꯁꯦ ꯉꯥꯏꯕꯗ ꯑꯩ ꯆꯤꯔꯥꯏꯒ ꯂꯣꯏꯅ ꯇꯥꯡꯗꯧꯔꯦꯗ ꯍꯣꯏꯅꯦ ꯇꯥ ꯇꯣꯝꯄꯣꯛ ꯅꯪ ꯆꯤꯔꯥꯏꯒ ꯂꯣꯏꯅ ꯇꯥꯡꯁꯤꯜꯂꯛꯑꯦꯀꯣ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯕ ꯀꯩꯅꯣ ꯈꯜꯂꯤ ꯅꯪꯒꯤ ꯋꯥꯈꯜ ꯍꯦꯛ ꯈꯟꯕꯗ ꯑꯍꯤꯡꯒꯁꯦ ꯃꯤꯀꯞ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯇꯦ ꯏꯁ ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯖꯥꯠꯅꯤꯅꯦ ꯁꯅꯥꯊꯣꯏ ꯅꯪꯒꯤ ꯑꯗꯨꯒꯤ ꯏꯅꯥꯛꯇ ꯈꯛ ꯂꯩꯔꯒ ꯅꯣꯛꯄ ꯃꯤꯅꯣꯛꯇꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯁꯦ ꯏꯅꯥꯛꯇ ꯊꯝꯗꯨꯅ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯍꯟꯕ ꯉꯝꯒꯦꯀꯣ ꯇꯥ ꯇꯣꯝꯄꯣꯛ ꯀꯔꯤꯒꯤꯅꯣ ꯂꯥꯏꯕꯛ ꯑꯁꯨꯛ ꯊꯤꯔꯕꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯤ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯊꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩꯅ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯍꯟꯗꯣꯏꯅꯤ ꯇꯥ ꯇꯣꯝꯄꯣꯛ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯕꯨ ꯊꯦꯝꯕ ꯍꯩꯔꯤꯁꯤꯅ ꯊꯦꯝꯕ ꯅꯠꯇꯦꯗ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯁꯦ ꯈꯔ ꯈꯛ ꯍꯥꯏꯕꯅꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯗꯤ ꯅꯪ ꯑꯃꯨꯛ ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯔꯅꯤꯅ ꯏꯁ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯁꯨ ꯆꯪꯂꯒꯦ ꯏꯃꯥꯅ ꯑꯃꯨꯛ ꯑꯩ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ ꯑꯗꯨꯒ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯁꯦꯜꯗꯣ ꯑꯩ ꯂꯣꯟꯅ ꯁꯤꯡꯉꯛꯑꯒꯦ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯊꯧꯕ ꯂꯥꯛꯑꯅꯨꯀꯣ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯑꯗꯣ ꯅꯈꯣꯏ ꯅꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦꯕ ꯃꯊꯃꯣꯏꯗꯣ ꯁꯦꯡꯉꯗꯤ ꯏꯅꯦꯝꯕꯣꯛꯅꯤ ꯃꯗꯨꯃ ꯂꯧꯗꯕꯗ ꯑꯩ ꯋꯥꯒꯗꯕꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯑꯩ ꯅꯝꯗꯅ ꯂꯧꯗꯣꯏꯅꯤ ꯑꯗꯨ ꯂꯥꯛꯄꯗ ꯅꯪ ꯈꯔ ꯈꯔꯁꯨ ꯎꯖꯕ ꯐꯪꯂꯤꯁꯦ ꯁꯤꯗꯅꯤ ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯅꯤꯡꯉꯤꯁꯦ ꯍꯣ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯌꯥꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯁꯅꯥꯊꯣꯏꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥ ꯊꯕꯥꯁꯨ ꯁꯣꯝꯗ ꯁꯥꯎꯅ ꯁꯅꯥꯊꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯉꯥꯡꯂꯤ ꯃꯔꯝꯆꯠ ꯑꯁꯤꯁꯨ ꯑꯣꯛꯑꯝꯃꯣꯏꯌꯦ ꯏꯀꯥꯏ ꯈꯪꯗꯕꯤꯁꯦ ꯃꯁꯤꯗ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯒ ꯋꯥꯍꯩ ꯑꯃ ꯁꯪꯒꯗꯕꯅꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣꯅꯦ ꯇꯣꯝꯕꯤꯅ ꯏꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯏꯆꯦꯗꯣ ꯂꯩꯁꯥꯕꯤꯅꯤ ꯃꯤꯅ ꯉꯥꯏꯍꯥꯛ ꯑꯁꯣꯏꯐꯥꯎ ꯆꯠꯄ ꯈꯣꯠꯄꯗꯅꯦ ꯌꯥꯝ ꯄꯥꯅꯒꯅꯨ ꯍꯦ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪꯅ ꯊꯤꯕꯣꯡꯗꯣ ꯑꯩꯅ ꯊꯥꯛꯂꯤꯕꯅꯤꯅꯦ ꯏꯃꯥꯅ ꯊꯤꯕꯣꯡ ꯊꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯃꯥꯗꯧꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯆꯦꯜꯂꯣ ꯍꯥꯏꯔꯣ ꯐꯠꯇꯕꯤ ꯃꯃꯥ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯐꯔꯦꯗ ꯏꯆꯥꯗꯤ ꯌꯥꯝ ꯐꯔꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯈꯠꯂꯤꯕ ꯂꯝꯖꯥ ꯁꯔꯥꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯇꯧꯕꯤꯔꯛꯂꯒꯦꯅꯦ ꯍꯥ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯇꯧꯕꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯥꯒꯤ ꯐꯠꯇꯕꯗꯨꯗ ꯑꯗꯨꯝ ꯏꯜꯂꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯍꯥꯏ ꯏꯅꯦꯝꯕꯣꯛ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯉꯁꯤꯅꯦ ꯁꯨꯝ ꯁꯥꯎꯔꯛꯇꯅ ꯅꯪꯁꯨ ꯌꯥꯎꯅ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯍꯥꯏ ꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯉꯁꯥꯏ ꯃꯈꯩ ꯀꯥꯏꯗ ꯆꯠꯂꯨꯏ ꯍꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯪꯈꯣꯜꯁꯤꯗ ꯇꯧꯔꯝꯃꯣ ꯍꯥꯏꯕꯗꯨ ꯅꯪ ꯇꯧꯗꯕ ꯃꯈꯩ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯆꯠꯂꯨꯔꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯏꯪꯈꯣꯜ ꯇꯧꯔꯝꯃꯣ ꯍꯥꯏꯕꯗꯣ ꯇꯥꯖꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏꯐꯥꯎ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ ꯇꯥꯔꯣꯏ ꯅꯪꯗꯤ ꯅꯅꯥꯗꯣ ꯄꯪꯕꯅꯤꯅ ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯃꯤ ꯋꯥ ꯉꯥꯡꯕꯒ ꯆꯠꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨ ꯂꯥꯛꯇꯨꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ꯭ꯔꯅꯦꯍꯦ ꯀꯥꯏ ꯈꯪꯗꯕꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯩꯒꯤ ꯂꯥꯏꯋꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯍꯦꯛ ꯍꯦꯛ ꯉꯥꯡꯕꯤꯔꯤꯕ ꯏꯃꯥꯕꯨꯗꯤ ꯄꯟꯕꯤꯒꯅꯨ ꯁꯤꯈ꯭ꯔꯕ ꯅꯃꯥꯗꯣ ꯄꯟꯒꯁꯨ ꯄꯜꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯥ ꯃꯁꯤ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯅꯪꯁꯨ ꯁꯤꯈ꯭ꯔꯣ ꯏꯕꯦꯝꯃ ꯏꯃꯥ ꯏꯆꯥꯗꯅꯦ ꯋꯥꯏ ꯁꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯒꯦ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯐꯨꯒꯦꯗꯍꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯅꯁꯝ ꯑꯁꯦ ꯂꯣꯏꯅ ꯍꯦꯛ ꯐꯣꯏꯗꯠꯀꯦ ꯈꯪꯕ꯭ꯔꯥ ꯑꯌꯨꯃ ꯏꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯌꯦ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯌꯥꯗꯕ ꯍꯦꯛ ꯇꯧꯕꯗ ꯑꯩꯅ ꯅꯪ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯒꯁꯨ ꯊꯧꯑꯣꯏꯗꯗꯨꯅ ꯇꯧꯔꯤꯅꯤ ꯅꯪ ꯍꯩ ꯍꯧꯒꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯆꯔꯥ ꯋꯥꯟꯕꯒꯤ ꯀꯣꯜꯂꯤꯛ ꯂꯩꯍꯧꯕꯅꯤ ꯃꯗꯨ ꯐꯦꯡꯉꯨꯁꯨ ꯂꯣꯏꯔꯒꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯈꯥꯏꯌꯨ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯉꯨ ꯈꯪꯂꯕ꯭ꯔꯥ ꯑꯍꯣꯏ ꯏꯃꯥ ꯇꯣꯝꯕꯤꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯥ ꯁꯦ ꯍꯧꯒꯠꯂꯨ ꯂꯣꯏ ꯃꯣꯠꯂꯦꯕ ꯊꯕꯥꯅ
hai singbi nang amuk laktuna soida aya pasari bro ha chongo nangsu nasaktu yeningde imasi yeningdi chatpi khrukai tanoma asok yamna minungsi khangdab nangbu nupiro ije sina asok kana imungi honari base ma nang ije na leitraba matamda khanglakane haishini nongmasu sanathoi ayuk anganba aduda makhoi gi ingkhol maton gi pukri mapal aduda mama gi phi angoba khara suri thabana hai sanathoi nang phi suri badu loidribara hoji phawba sanathoi na loidori ma loisilakna batawrage e nang na ngasai makhai phi suri bani haiduna suri badudi phi angoba se pukri gi singa sina suri boire ima pukri gi singse yamna luba sida oina sum suraba kariya hai waraktabiya angauba sibu turel gi ising da sudadana laindang man be ising asida suri bani ne nang nang gi se aina angauba phi ase mi mang de induna chatpada machu mamen thokta ning na basili bana tro nati ima ising siamna loi haiduna ai surabani imana nungai tradi ai turel da puduna mukhana surugi amukta loigado thabakse hanjin dauduna matamang hanba thabak tawhoduna ba sinine nangna pamli base sanathoi kari sokhamde tumina dumaktai thabana hai nachin do khumun hei aina ngangli base nangbo nachin yam da kan badai ne khumba yam na haidai thabak ama taw haibadadi asuk yamna ichuta da basibu khari no masibo ima aya ga drahaina tawrubani soikre turel da puduna muksu zaruragi kari gi soiba nakok aduda phi subagi machuma se haijinge nungai bra nang khum khodana na chindo khum khoba tompok anamba matamda sanathoi gi mamagi phattaba pukjal bu khangbana sanathoi bulona adumak sena jabani ngasi su uri thabana machanu pida phuri pangang liba singadu tompok ngasi diyam saurami tompok na hera asuk nushiba wa phawa kan ngang chida bai gi nupi shida mana sumna phuraga aina yengduna legadaba nati samanche hekta thege khongni atomi na ngasidi thabana karino masigi tompok haiba kaungni yen manba sina asuk sauna chaiga paiduna ayuk angan basida sel thopa lakli basina tompok ai sel ka leite ko chalo ine igari ngasida karigi igaba nungai bra naksu khangbra ayo hai hingcha ba karino ne chai ama puraga laklaga angau buduna ingonde hekta kala ibadu bo ayo ima karigi ngauba nang na igi sanathoi kari chulan jadaba sida asuk yamna otpa ngasi de nang sibra ai sibra madi soidrabani singa nungai ko thabana nain he ngauba nang bo asuk kana chen basibo thana dana chai shin hekta kaleba ayo asuk na basibo chandan nang bu nain he ayo ima nang su nungai bra hanubi namang na khutna lamba phangla phawba nabuk jaldo khasik phawba phadok pangamdaba hoi ma ai sire asuk na basibo kaino ayo chen basu warida kayar kangada bu wali bachano na su na khreda ko sanathoina ta thompo kaina dori do bo se chai do piro ba se ba piro thabana hai tongam bi nang na tak tu dai bu phole bana tro ayo amuk su pale tompo khai ba sakta thi nang dalam si ro he tompok na kariya ai balam si ro ba ai na lam si dringai da nang de hana lam batari he ta tompo mi sina batari lekai tarani ba se chai do piro ba mi na tara uraga yamna phajade ba se tompok na nang ne chai do mun khradi ai kai na phudoino nabuk na namu phatri ba manam na maro lamana thiri ba mai madung na mata na prabhu ai oina handor kadori machida pukri chide intharam ge da basi asi haiduna tompok na thaba do pukri de intharami aduga mahak sanathoi bu puduna satkirami koilaw nong na kiba mako daba duda tombi su imong tegi thoglaklami kainoi ma ayuk angan basida pukri da mukchung thari duna nga ga loina si batari ima gi iru su lu jada ma manam duna ka khlo semta hai ima sabi som yeng duna leiri du bu takhoi na ba u bro chingkhat lo laung he chingkhat pa sengamje chaba ga ngang ba ga da tawre leirabani na nasa do samu mu hek chawri as ingkreda ko asukoi base ingni khandana ning thamtha chupa ma irulu jadana khangjabani ba nati ima nangbu pukri sida kai dawri no ba kaino chatpadana khonga sigli baduna
Thaba machanupi atombida wari pumba tamlami. Thabana Ayo ai sire imagi tombiya nangna ipukridagi chingkhalibadubu aigi wayauba hakchanglo natraga yaudaba hakchanglo ayo ima nang hingiye nang sidriko asuk phatabe imabu lainaga matapa mamoi aduna kaisu sigiroi pakhatkano ha hingi haiba isa se lengi bra lengdabra wakhalga amata tadre nasu nakreda magi tompok haiba kauna yen man madugi chaido ima nang nangami nei che tawbado ngasidi ima dagi ngamba mi ama leirambasidi nungai he nga dum leiraga chage hai taning de ne nga do leini ne leiradi khara chawbadu oina leiro ko apik panga se chabada hauti pit pit lawe ba chaba hairadi ima dina baga loina pharamani ne ayo ayo nari ne palakan palaga heli na ba nari base phana bani aina nga achoba leiro hairi base chalo leiro chak thengkrani ima pukri doini yenglurage ima gumlambagi nga sirga tawkhatbrana ataw bu khungera kaithel dagi bu leigera ngasi dine nga cha da bu yaroi ima yam da nai ayo ai sireda hai tumpok hai ba papi khwang chi su leng ba yadre khut chi su thangat baga amat ta yadre ai bu nga thong ba cha ba ya khedro ayo hoi ma ai sire asumna matam khara hokre tompokna sana thoibo yamna luna nungsina tawirami tompoki mapa mama nasu sana thoibo mamong ni haina khande macha ningol mak ni haina khalami thabasu haujik ahal osilakpagi masa solami mahak haujik tada wakhal tarakli adubu sana thoida wahi amata de haiba ngamdana ningamdana lelami sana thoidi mane maku amadi mapuroibagi minungsigi marumda nungaina nokna hingkhirami